Si Jinping na mahaki lan mi singdang lan phamdamai pak na ba lan theng na bagi sem sarwai ba wapam phongdok khrei China ki president Si Jinping na laiwak asige Beijing da pangthokpa Armed Forces Joint Operation ki ahan bang yangsin khongchat amaga mari leina na mahaki ahumlak subatam haurakpa sida China da hojik nena ta ba made tangdang ba phibam amada leiba ngamdabagi khudong chadaba mayok na ba haure maramaduna laibak asigi lan mi singna makhoi gi angam ba thauna loksing puthok lan phamda lan sokna duna amade lan adu ngamna ba thabak paikhat pa horo haiba akan ba wafam mahaki lan mi singda phongdok lam khre hai re China da no ba ira ma purang na bagi damak akan ba mission ama paikhatuna laibak asigi lan mi pum namagna ama toina makhoi gi leizaba pangal loksing sijina duna lan pham gi damak sem saba matam oi re angam ba thakta lan sokna duna lan ngam phiral thet bana laibak asigi sangsilagli ba mission asi mapung phan ba ngam gadori bani haina Jinping na Central Military Commission da chatpa yangsin khongchat aduga mari leina na Beijing gi military commander sing da wafam asi phongdok lam khiwane tha asigi aroi ba sarukta Communist Party of China gi ahum suba tamda lusing boy daglaba Xi Jinping na han boy na ngarang Joint Operation Command ge yangsin khongchat asi chat khiwane Xi Jinping na Central Military Commission gi chairman adu tam amaga makhata na punana ba appointment thokre Chairman asi haukiba thada mahaki matam loirabani adubu Xi Jinping na mahak putam amaga sangthana puthana na ba order thokibane Xi Jinping na phongdokhiba da malem asi saguda ba mawong amada chaliba chahi cha sida leptana hongduna chatlibane haujik China gi national security na laiwa kasi da tangdu laita da ba amade tambangam da ba phibam amada khudong sa da ba kaya mayok na ba haure maramaduna laiwa kasi gi lanmi singna makhoi gi angam ba thakta section thorang lokhatuna laibak asigi phibam phana thamgadabani haina su phongdokhe ngarang president Jinping na phongdokhiba China na haukiba tangdu leita da ba amade tambangam da ba phibam amada leire haibadu ge chapcha ba thokdok amade wan thoksing adudi miyam da phongdoklam khidai mahak na haikiba de laibak asigi ningtamba security amadi development interest da section na ngak sengadabani haibasi tanne India gi ngamkhai nakna Myanmar gi military na air strike satharakhrei India amadi Myanmar gi ngamkhai nakna leiba Chin National Front ki base camp amada Myanmar gi military sing na haukiba ningthau ka ba numitta air attack sathaduna landa khrei thogdok adu da India gi maikai rom da de asok apan amade amanga ta gi thogdok sing thokiba leite haina Chin National Front ki maikai da gi phongdora khrei front nasigi spokesperson Salai Tet ni na Myanmar now da phongdorak pada mafam adu da front nasigi brigade ahum base camp oina leiba nei mafam asi state capital Hakha kilometer tararom lapthok leiba kem ne mafam aduda ningthau kaba numita junta gi lan mising na fighter jet ani nungthil pung ani rom tabada paisilaglaga air attack atharam ki bani haina phongdokhe junta gi air attack aduda Chin National Front ke lanmi amata asoi angam thoki dei makoi pumnamak saphana leire makoi gi adugumba air attack adu ngak thokna bagi mawong da makoi gi base camp adu sakraba nei mafam aduda makhata na khut thokna bagi thokdok su thoki dei Junta gi lanmi sing na maram amata chadana mafam aduda bom thadaram bani haina salai na phongdorokhe mafam aduda bom gi attack chathadringai mangoi na tongan ba flight ani su paisilaglaga koina yenglamkhe makoina bom sing adu thadaram laba matungda mafam aduda aniraghan laktuna yengsilakhe thawong aduna taklibade makoi gi base camp aduda makhata na attack hena chatharakpage waithokpa lei haibasene aroi bada tabiri bapum namak pu thagachare